इंडो म्यांमार ngam-khaida Churachandpur gi Chaljangdagi Myanmar da base toba 𝐂𝐃 Liberation Army gi kadar ani yamlaba drug afaba nongmai sing maru sing amade atai lan gi potam kaya ga konana phare इंडो म्यांमार ngam-khaida Churachandpur district ki Chaljangdagi Myanmar gi narco terrorist group 𝐂𝐃 Liberation Army CKLA gi kadar ani afaba nongmai taruk amade nongmai maru kaya lan da sizinaba posai sing drug amade selga konana ngarang phare Myanmar dagi changlakpa narco terrorist ani adudagi fagadlaba khuchu khulai sing adudi 5.56 rifle ani MQ assault rifle ama AK-47 ama M16 ama amasung telescope yawba sniper rifle amani 7.62 mm ball maru nifunipan 5.56 inches ball maru yankaitaret 7.62 mm gi sniper ball maru mari binocular ama radio set charger ama Burmese thang ama Kukri ama Aadhaar card ahum vehicle registration ama PAN card ama purse ama amasung Redmi 10A mobile phone amasu phagadle Phariba khuchu khulai sing asidagi hena wahan thok leheliba posak amadi opium kani chaurakna kilogram ani makhai rom makhoi ani dagi phagat khiba asine loinana sel oina lupa lakh mari lising marfu taruk chamnga su makhoi ani dagi phangke haire masina nahal makai manipur gi leinga kokomi CSO sing amadi miyam na haiduna lakpa Myanmar dagi changlakpa illegal immigrants sing amadi narco terrorists sing na thokanbal lani haibado achumbani haibagi proof masana oijarakpa asine Chief Minister N Birena Myanmar ge CKLA kadar ani Churachandpur dagi fakhiba asi achauba mai pakpa amani hairaduna hana Twitter koramba X ta thagalakpa post amada hai CKLA ani fariba amade makhoi dagi khusu khulai kaya phagatiba asina makhoina Manipur amade India ge mathakta lan hoduna charangnaba thokhanaba nation lan chathaba lautunaba ni haibasi mayek sengale amaromda Manipur Police amadi Central Security Force sing ne Imphal West Imphal East Kakching amasung Churachandpur district ke tongan ba matai amadi chingnangai oiba mafam singda punathi humbagi operation sing chathakre Dolai Thawi Ching amadi Sadang Ching da chathagiba operation amada bunker manga thengnabadagi sidokre haina police tagi phangba pau amana haire